ngarang mihat thina hatok pikraba jiribamgi sorok ating bikunawdagi soibam sarat kumargi mihat ki matangda Panjal Club amadi Kanglaicha Club anina sinduna ngasi ayupung 7:30 taba matamda miyamgi mifam ama pangthoktuna mihat adubu akanba mawongda kandem tawbaga loinana JSC ama semkhre Sachi Kumar Singh na mifam mapu oiduna Kunau Community Hall da pangthokiba miyamgi mifam aduda Jiribam Civil Society Organization amadi Club Singhi Mihut Singh Saruyaki mifam aduda member Taramathoina Saba JSC for brutal killings of Soibam Sarat Singh Kauba JSC ama semduna akanba khongjang changsinaba warep laukre maru oiba warep sing adudi Soibam Sarat Kumar bu hatpada chenabani haiba Faitol village dagi Gaushang na Goloinana Mahakna Siznakiba Bolero Gari number AS 27A 2905 Pungkunmari Manungda Fagatuna Logi Oiba Chairak Piba Mihat Paputok Trifa Pauba Asiba Hakjang Laudaba Jiribam District is safe Oidaba Mafam Singda Matik Chaba Security Tambiba Jiribam Imfa Lambida Maitai Sing Free Movement Oihenba Laikedrabagi Imungda Government Ki Thabak ama pibiba amasung compensation oina lupa lakh 10 piba haiba warep sing asi thabak oina tawbiraknaba Manipur ki Chief Minister yauna mari leinaba local MLA authorities singda memorandum pisinba haiba wapam sing asini JSC for brutal killings of Soibam Sarat Singh gi convener KH Sachikanta Singh na fungdorakpada ngasi ayuk pung 7:30 taba matamda Kunau Community Hall da Jiribamgi Civil Society Organization amadi Club Singhi Mihut Singh yauna mifam ama pangthoktuna member Taramathoina Saba JSC for brutal killings of Soibam Sarat Singh Kauba JSC ama semduna akanba khongjang changsinaba haina warep lauki ngasigi mifamda mihat asibu yamna kana yaningdaba fungdokpaga loinana mari leinaba authorities singna mihat asida chenariba miyoi sing punkumari gi manungda faduna puthoktrabadi tongan ba CSO single loinana akanba khongjang kaya changsingani haina fungdoki hauzik Jiribam district ta CRPC 144 thamkibaga maram oiraga lambi sorokta miyoi kana amata chana khidre loinana Jiribam gi mafam kayada security gi akanba ngaksen bagi thabak paikhatli Jiribam da leiba CSO Singh amadi club ki organization mara pabi puna koi ipam ma pangthoktona akoi Soibam Sarat Singh bu tamthina hathibagi mayakta JSC for brutal killing of Soibam Sarat ki makhada koi JSC ma semjare aduga hariba JSC makhada koi ngasi memorandum manipur ki chief minister Jiribam gi DC ki through the pisan jagani aduga pisan aduga maru na koi taliba demand asi hariba tamthina hariba Soibam Sarat bu hatiba miyoi sing asi pungni pani manungda hariba mihat singse puthokpa kanana mokhoi da ai thokpa ain gi phang thokpa serak to pibiba